Hi everyone, welcome back to my another video again. Ngasidi ina chagdobsi yen thongba alu ga local gi alu ni aduga si inhang napi leire si champut tore aduga sida chanam khara leire local gi ni ko se ngasini mayam adudi chaba hawrsi ko. Hảo hảo
Thank you everyone. Loi phau yeng bibagi damak adu video se nungai ragadi like share amdi subscribe to sanbiramo na ai site gi numain haijari. Thank you.